Su group na Kuki gi civil society organization sing kauduna wa khanakre Kuki MLA sing lengak ta yawgadra natraga resign tawgadra haba warep thu na lauthorakadawri India government ka suspension of operation su khuyek pinariba KNO amasung UPF ki lusingba singna Manipur da matam sangna satharapa kanglup ki irang amasung makhoina taliba demand sing ki matangda Kuki jogi MLA sing amasung civil society organization singi lusingba sing kaukhatuna wari sana khre thajaba yaba maphamdagi phangba paw gi source amana hai su group singna MLA sing amasung CSO gi lusingba sing adu Guwahati da kauraga mapham adu da numit nini chupna mipham pangthokhibane mipham adu ngarang numidang athengba da loisin khre mipham adu da makoina laukiba warep adu ngasi numidang waram phawbadadi karigumba wafam amata phongdorakpa leitre makoigi warep adu Ministry of Home Affairs ta hana yauraba yai Pau asina hai Ministry of Home Affairs na Manipur dagi President rule laukthokpa amasung popular government ama semhanbagi matangda makoigi apam da kari leibagi haiba mangjona na hanglakhibadagi mipham adu sinkhibani hairi ITLF amasung kotu gi mihut kangbu sing sumipham adu da saruk yakhe MLA sing adubu lengak semlakpada yawhaloidaba oiragadi makoi MLA famdagi resign tawhoba sungani haina mot phongdok lamki hairi adubu makhoigi wafam adu haujamaki oinadi su group dagi oirabasu civil society kangbudagi oirabasu yaba haibadudi numit nini gi mipham aduda laikide thenglabada lakleba December tha phawbugi manungda popular government ama semnanaba central government na thabak lokhalakpada hauze Kuki jo singda nakong saribasi National Highway 2 da Thamlamba maitei sing chathokpasin tawba yaroi haiba athengba lokthokpasine handakta New Delhi da sugi kangbuga Ministry of Home Affairs ki kangbuga wari sanabada legislation leiba union territory ama sembinanaba su group singna demand thangalakhe hariba demand adu AK Misrana matang sade haina yakide masimagna taklibadi Manipur dagi tokhaiba union territory ama sembagi demand ase haujumaki oina mai pakloi haibasine maramaduna haujik thokliba wathok sing asigi warosin karamna purakadage amasung Kukijo singna kari khongthang lauhogadage haibadugi matangda maikai kya thokna wa khana kyaire Manipur da popular government ama semlakpada Kukijo gi MLA sing yawbugi wafam ase haujiksu lekhai taba ngamdre makhoina apamadu khak tawba yadabana makhoi resign tawgadra natraga lengakta yawgadra haibadu laptop nanaba numit nini gi mipham aduda Kukijo sing gi MLA sing aduna yamna kanna pressure tawrakhi haide mipham aduda laukiba warep adu ngase nomanini asida soidana lauktorakane warep adugi matungina MLA sing pham thadokta lepkane haide Manipur da posting taba air pasne nama mangkhre hairi Manipur da posting taba Khanendra Boro kauba Assam Rifles ki parse nama ngarangdagi thiba khangkhidre hiramasigi matangda imung manunggi mioi singna police ta official oina complaint tawkhre imung manungna phongdokhibagi matungina Boro na Manipur dagi Kokrawar da leiba mayamda halaknaba Dimapur dagi Rajdhani Expression train tongki train aduna Guwahati yawraklaba matamda mahakna machanupiga mobile phone da wari sanakhi matung tarakpada mahakki mobile phone adu switch off tawkhibadagi makha tana paw phaunakhidre hairi Sangai festival boycott tawbada UAL amadi UNAL na sogatkani hairi Kokomina Sangai Festival boycott tawbada uripok apunba lup amadi uripok nupi apunba lup na sagot na bawarep laukhre lup anina ngase inat jokhat luptin iol ga khusamnaduna uripok apunba mipham haiba banner gi makhada khananaina khiba thoram ama pangthokre iol gi vice president longjam sana UNAL gi acting president Sagol Sam Indrani amadi UAL gi president Soram Tikendra Jena maru oiba mithung oina pangthokiba mipham adada laukhiba warep singde luhong khongdong bada sading hena tawdana pa uripok maikai gi miyam punna honamiluduna maitok tambagi sanabi thadoktuna maihorol dagi sanaduna lakliba maitai phorok ki sanabi ngakna satminaba palada paisa thabadagi hendoktuna babokta paisa thabagi sanabi thingnaba honaminaba amasung iol na maitai gi culture ga mari lenaba thabak thoram sing yokhanabagi matangda sangsalakwa khongjang khodemakta UAL amasung UNAL na mapung phana sawatpa haibana singbune lanjenaduna tongan relief camp singda sangjafam lauriba IDP sing mayumda hanjil handringaida Sangai Festival pangthokpa yaroi haba phirep sawatkani haire Indian Air Force na Imphal Airport ngasi warplane ani pairakna routine exercise pangthokre
Laibasagi yumthangnariba Myanmar, Bangladesh amasung China da hojik nauna lakliba singnaba kaya asi yenglaga Indian Air Force na notice to airmen notam issue tawduna thasagi tarahumdoidagi kun phawba North East India da large scale military exercise pangthokani haina lauthokiba matungina ngasei opung 13 makharum tabada routine exercise pangthokre Indian Air Force ki maikaidagi ngasei Imphal Airport ta pangthokiba routine pre-plan exercise asila kadoriba namit kharani asida sumakhata na pangthokani haide ngasi pangthokiba routine exercise aduga mari lenana Indian Airport Authority na thokiba official public advisory amana ngasi pangthokiba routine exercise aduna airport ki thabak thorom singda akaiba amata laikide airport sing normal oina thabak tauke Indian Air Force na routine oina exercise pangthokiba aduda miyamna pakhatana puning leitana leibiyo miwa thajabigano exercise asi pangthoklingai manungda miyamna mapung phaba cooperation pibiyo haire marasida Indian Air Force ki maikai phongdoklibana India ga thangnariba laibak singna hojik pirakliba saitheng kaya asi yenglaga India ga lonariba China Bhutan Myanmar amasung Bangladesh border da Air Indian Force ki deployment sem saba amasung rapid response capability ki test tawba oina large scale military exercise asi November 12 dagina kun phawba pangthokani haide exercise asi da major fighter aircraft air defense unit amasung integrated defense system sing yaugani maroina Sukhoi 30 MK1 Rafale Riwas 2000 Tejas amasung Jagun Singba advanced fighter jet sing saruk yagane hojik pangthokliba Indian Air Force ki large scale military exercise asigi mangoinana hokiba October 13 dagi November 10 phawbada exercise Trishul 2025 pangthoktuna Army Navy amasung Air Force yauna major military drill pangthokpa laikre hadi Manipur da thamliba president rule khudakta lokthokadabane hana thamlakre Manipur da thamliba president rule asi khudakta lokthokadabane amadi Indian constitution na piriba right sing Manipur miyam da sumapung phana phangangadabane haina Sekmaijing to Tokpasing United Club Organization satu kona demand torakle organization asigi sero asina hai sahi asige February mapan da hana gi sim minister N Biren Singh na resign tawkhibadagi Manipur Legislative Assembly bu suspended animation da thamduna February 13 2025 tagi Manipur da president rule thamlakhe India na October 15 1949 da Manipur bu namduna India gi phibanung da tinsin khibadagi ngasi phawbada state asida 1967 dagi 2025 phawbada president rule taramathorak thamjinduna India lengak na missing yamjadraba apikpa Manipur state asigi miyamgi democratic right puna mapum matuna thambiri handakta India lengak na Manipur da president rule asi 2026 ki February 12 phawba thamkhigani haibagi ingit ama piriba asi Manipur miyamgi fundamental rights matnaba honavane maramaduna Manipur miyamna thawng asibu yafam thokte international area da khwaidiki chawba democracy satpa country amani haina napal tawduna makhau pongna lauraga Manipur miyamgi democratic right pu khongawnari basi chumlibra habise wahang oina thorakle haide Misamda Nongmei kapu hai kheba leite haina thamlakre mahiroi singi ihawna mafam thadoktuna India da sen khraba Bangladesh ki hanagi Prime Minister Sheikh Hasina na mamang sahida thokiba misimina sing adugi matang da maral kya sirakiba adu yaning da phongdoktuna misamda Nongmei kapu haina order pi khiba leite haina sengdokre thasigi tang 13 ta Bangladesh ki akhanaba court na hanagi Bangladesh ki Prime Minister Sheikh Hasina na wael lauthoknaba matam thakrabani BBC ga akhanana unaba amada masa yaudana tribunal court na trial chathariba si logi wamadane masi chanaba yaroidaba amane masa yauduna court na while chathariba si political rival sangi khujil thorang ni haina su Hasina na BBC da phongdokhe mahaki mathakta maral sinaba thorang tawriba si khusemni amasung hanana thorang tawduna maran leire haina miyam da puthongna bohona bani haike ningsingba yabadi mamang sahida thokiba mahiroi singi ihauda security na Nongmei na kapada miyoi lising amaga samri rom sikibane thawdok adudagi Hasina pham thadok plane tongduna India da sian kibane haide Bihar gi election hobadagi free and fair oikide haina Rahul Gandhi na thamlakre handakta pangthokiba Bihar Assembly election adu makoktagi hauna free and fair oikide Bihar da National Democratic Alliance na paktaktana mai pakhibadu angakpa amane haina Lok Sabha da opposition leader oriba Rahul Gandhi na phongdokre mikhaladu da chawna maithiba nangkhraba Congress na hiramasagi matang da Rahul Gandhi na Congress ki President Malik Arjun Kharge da phone da wari sanakre election adu da lengak paideba NDA na apunba set chani ga 94 gi manung da set chani sumna ani phangduna chawna mai pakhibane
ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁ ꯑꯃꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯃꯍꯥꯒꯊꯕꯟꯅ ꯃꯥꯏꯊꯤꯈꯤꯕꯗꯨ ꯌꯥꯖꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯚꯣꯠ ꯊꯥꯗꯈꯤꯕ ꯚꯣꯇꯔꯁꯤꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟ ꯑꯗꯨꯗ NDAꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯐꯪꯂꯤꯕ ꯑꯄꯨꯟꯕ ꯚꯣꯠ ꯃꯁꯤꯡ ꯑꯁꯤꯅ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯍꯜꯂꯦ꯫ ꯕꯤꯍꯥꯔ ꯏꯂꯦꯛꯁꯟ ꯑꯁꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯍꯧꯕꯗꯒꯤ ꯍꯧꯅ ꯐ꯭ꯔꯤ ꯑꯦꯟड ꯐꯦꯌꯔ ꯑꯣꯏꯗ꯭ꯔꯕ ꯏꯂꯦꯛꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯤꯍꯥꯔꯒꯤ ꯃꯤꯈꯜꯗ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯚꯣꯠ ꯀꯥꯗꯦ, ꯍꯩꯇꯕꯁꯨ ꯀꯥꯏ꯫ ꯕꯤꯍꯥꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯄꯣꯂꯤꯇꯤꯛꯁ ꯀꯔꯤꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯒ ꯂꯥꯏꯔꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯤꯅ ꯃꯥꯏꯊꯤꯍꯧꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯕꯗ ꯉꯥꯏꯔꯤꯕꯤ ꯃꯥꯏꯊꯤꯂꯤ ꯊꯥꯀꯨꯔ ꯀꯧꯕꯤ ꯁꯩꯁꯛꯄꯤ ꯑꯃ ꯑꯂꯤꯅꯒꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯕꯥ ꯑꯣꯏꯔꯤꯕ RJDꯒꯤ ꯃꯤꯔꯦꯞ ꯕꯤꯅꯣꯗ ꯃꯤꯁ꯭ꯔꯥꯗꯒꯤ ꯚꯣꯠ ꯃꯁꯤꯡ 13,930 ꯍꯦꯟꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤ꯫ ꯖꯨꯂꯥꯏ 15ꯗ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯈ꯭ꯔꯕꯤ ꯃꯥꯏꯊꯤꯂꯤ ꯊꯥꯀꯨꯔꯅ ꯍꯟꯗꯛꯀꯤ ꯃꯤꯈꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯔꯦꯞ ꯑꯣꯏꯔꯦ꯫ ꯃꯙꯨꯕꯅꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯍꯧꯔꯛꯈꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯏꯟꯗꯤꯌꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯃꯁꯨꯡ ꯗꯤꯚꯣꯁꯅꯦꯜ ꯃ꯭ꯌꯨꯖꯤꯛ ꯇꯝꯂꯛꯈꯤ, ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯔꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯔꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯤꯔꯦꯞꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯁꯤꯟꯍꯥꯗꯤ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯗꯨꯗ ꯃꯥꯏꯊꯤꯍꯧꯔꯦ꯫ ꯃꯁꯥꯃꯛ ꯃꯦꯊꯃꯦꯇꯤꯛꯁꯤꯌꯥꯟ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ IIT JEEꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯄ꯭ꯔꯁꯥꯟꯠ ꯀꯤꯁꯣꯔꯒꯤ ꯖꯟ ꯁꯨꯔꯖ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠꯇ ꯀꯨꯝꯍꯥꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯃꯤꯈꯜꯒꯤ ꯐꯜ ꯂꯥꯎꯊꯣꯔꯛꯄꯗ KC ꯁꯤꯟꯍꯥꯅ ꯁꯨꯞꯅꯒꯤ ꯚꯣꯠ 15,000 ꯐꯪꯗꯨꯅ ꯑꯍꯨꯝꯁꯨꯕ ꯇꯥꯈꯤ꯫ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯗꯨꯗ BJPꯒꯤ ꯃꯤꯔꯦꯞ ꯁꯟꯖꯣꯏ ꯀꯨꯃꯥꯔ ꯁꯤꯟꯍꯥꯅ ꯚꯣꯠ 1,195,000 ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯏꯟꯗ꯭ꯔꯗꯤꯞ ꯀꯨꯃꯥꯔꯅ ꯚꯣꯠ 52,962 ꯐꯪꯗꯨꯅ ꯑꯅꯤꯁꯨꯕ ꯇꯥꯈꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯔꯦꯞꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯀꯥꯂ꯭ꯌꯥꯟ ꯆꯟꯗ꯭ꯔ ꯁꯤꯟꯍꯥ ꯀꯨꯝꯖꯥ 1954ꯒꯤ ꯗꯤꯁꯦꯝꯕꯔ 29ꯗ ꯚꯣꯖꯄꯨꯔꯗ ꯄꯣꯛꯈꯤ꯫ ꯕꯤꯍꯥꯔ ꯕꯣꯔꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯏꯊꯪ ꯊꯪꯅ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯃꯦꯔꯤꯠ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯠꯅꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯣꯏꯅ ꯊꯕꯛ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯀꯌꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯕꯤꯍꯥꯔꯗ ꯂꯩꯕ ꯅꯥꯂꯟꯗꯥ ꯑꯣꯄꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯐꯥꯎꯕ ꯑꯣꯏꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯃꯨꯛ ꯐꯥꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯕꯔꯄꯦꯇꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯜꯈꯨꯔꯁꯤ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯟꯋꯥꯔ ꯍꯨꯁꯦꯟ ꯀꯧꯏ꯫ ꯃꯥꯜꯈꯨꯔꯁꯤ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯈꯣꯡꯒꯤ ꯐꯩꯒꯜꯒꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯕꯗꯒꯤ ꯍꯧꯖꯤꯛ ꯕꯔꯄꯦꯇꯥ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟড ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝ ꯑꯦꯀꯔ 133ꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯤꯡꯊꯤꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛ ꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 11ꯗꯒꯤ 15 ꯐꯥꯎꯕꯗ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯝ ꯑꯦꯀꯔ 163ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 15ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ CRPFꯀꯤ ꯑꯄꯨꯟꯕ ꯀꯝꯕꯥꯏꯟ ꯐꯣꯔꯁ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯣꯏꯕꯣꯜ ꯈꯨꯂꯦꯜ ꯚꯤꯂꯦꯖꯇ ꯂꯝ ꯑꯦꯀꯔ 10ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯊꯨꯝ ꯕꯦꯒ 2 ꯃꯥꯡ-ꯇꯥꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯄ꯭ꯔꯦ ꯄꯝ, ꯄꯥꯏꯞ, ꯅꯥꯄꯤ ꯍꯥꯟꯅꯕ ꯍꯤꯗꯥꯛ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, CRPF ꯑꯃꯁꯨꯡ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯠꯂꯦꯟꯗ ꯂꯝ ꯑꯦꯀꯔ 10ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡ ꯊꯝꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯦꯛꯐꯝ ꯆꯥꯐꯝ ꯑꯣꯏꯅꯅꯕ ꯈꯥꯡꯄꯣꯛꯁꯪ 5, ꯍꯥꯔ ꯕꯦꯒ 3, ꯅꯥꯄꯤ ꯍꯤꯗꯥꯛ ꯕꯣꯇꯜ 2 ꯑꯃꯁꯨꯡ ꯊꯨꯝ ꯕꯦꯒ 2 ꯃꯩ ꯊꯥꯗꯨꯅ ꯑꯃꯁꯨꯡ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯚꯔꯟꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 11ꯗꯒꯤ 15 ꯐꯥꯎꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯌꯥꯝꯂꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯥꯜ, ꯂꯝꯂꯥꯏ ꯆꯤꯡꯐꯩ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯂꯤꯇꯥꯟ ꯇꯤꯝꯅ ꯂꯝ ꯑꯦꯀꯔ 133ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯈꯥꯡꯄꯣꯛꯁꯪ 51ꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯣꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯦꯞꯇꯅ ꯗ꯭ꯔꯥꯏꯚ ꯆꯠꯊꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤꯕꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯍꯦꯟꯅ ꯀꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫